Matamgi Manipuri Wari channel asubu tabiriba khwai pumnamakpu taramna opaga loinana ikoknona khurumjari ngasi muk taminarasi Eigi Maching Fattabi Nungshibi 14 suba tangka. Table mathakta leiriba phone duda dial tawi. Hello, ngasi sar lakani pung amada mayam pulap lebiramo. Pung ama tarakpa adwaida fi safam yaure ani duwa amata ngangnade. Fisabi mayamgi leader duna fida thaduna phamali. Punsibana ine register domta punsiba register da attendance check tawi aduga harai. Ine koi mayamda aina hajanimgadi handaki sangai festival da akogi company gi oina figi stall hangnaba sem saba lojare aduta natana bye bye da su advertise tobo oina fashion show thokani aduna yari makhaidi thawai yauna fi sabiyo mayamgi salary gi matang da su hengatna bo na jage aduga amana thausadaba singdi thabaktagi lokthokani isagi thabakni khana subiyo maduna company se hingnabagi maramni Punsiba wari sabadu loiraga fi sariba singdu koina chatlaga yengi Nungshitombisu tungde inai Sunday ni ngasidi thabak chatre Nungshitombi mapasu yumda putharaklani na fiju pijam tawraga lei Somdana parisu thabak mafam dahankre Nungsibidi Mantri Pukhi gi Assam Rifle School da posting tare angang leibanina quarter da su leitre yumdagi hangat handa chatli school do aduna yumgi thabak kaya yawba ngamde memsana tawbudusu mana nungaijade ima school su chattaba yadabanina yumgi thabakta mateng pangnaba mi amatang thamse hababu kari khalige aidi nahana thamlage toromlabanine noi lakpadudane ikawbe kawrene hoima adudi boinauda paper da hakronam ta habiyo Punsibagi hainaba haragadi gardening ni lei thaba ising chaiba yamna pamjai angang oringaidigi hauna yum sida hauriba haira lei pambi mana ngaktani thariba yumgi garden macha duda matam lenduna sum leiringai tanja duda memsa su changlai atomba hau yumda thabak tawbinaba mi amada thamsa habado oh aidi kawre ma hayeng do khabar da hakhroge Nangi lei makong sombado loiradi chak charasi laodana lao lao ima ko chatok piruro ai ngak leraga charage memcha sujangkre lei makong somna mitta Nungsitombina nan Rajesh ki gari da nokna kakhat kibadu fat urai punsiba lei somlibadu chap lepi oi da banga ga suti ga lodana nang mathang da hek tarokladi kaidoga yeng Nungtil numidang waramni punsiba angang anito puraga Thawal Bazar da lai Nungshitombisu hinjang leiba benawga lai tanja chana abega hek thengnei Chebe kai chaluino haima pochei khara leiba la ambane hayeng yumgi lai khurumdoine nangdi hinjang leiba lakpane Punsiba Nungshitombi ubada prapap changlai adugadi abega noklaga wari sana hinjang yompam lomda chatkibaduda hek urure oh nang sumagumbi pukchel leptabi oktabi abegi manaw nupi best revenge ne aina lowgadorise Nungshitombi nang kharadi nungarane mathagi numit ni Nungshitombi office karai ngasi su punsiba hana Kevin lerami Good morning, Miss Nungshitombi Yumnam. Nungshitombi punsibagi matawduda itak thagatli. Morning sir. Ngasidagi nangi thabakse aigi private secretary kam office ki staff yengshinba. Noma gi daw haitare. Asi haraga punsiba wakhalda khanjai. Nang kayamuk yamna kuina khangba ngambano haibado yengba tare. Nungshitombisu wakhalda khalli kari muk sora jano ibo punsiba Nungshitombi da harai yes or no yes sir okay good girl adudi staff sing rom chatlaga yengsinba nangi thabak ngasigi mathang gi hairakani aina
Okay, sir. Nungsitombi chatke tawi. Ngaiko. Nungsitombi mamay leiturai. Ngasigi kari laiba details hairamdre. Nungsitombi amuk hanjilai aduga punsibada harai. Sir, ngasidi pung amada staff meeting ama laiye. Okay. Chalo. Nungsitombi staff singna suriba thabak singdu round chatuna yengsili. Ngasidi chaksu chakidre. Thabak losilingayda. Mapa su tunglarani hairakpagi. Punsiba magi kadagi leplaga Nungsitombi na tawribadu muna yengi. Ngihak pawpa pothade phamba sungamde. Nungsitombi, sarna mathakta karo haye. Oh. Nungsitombi pro kakhatki. Sir, kari takpigadaba? Sigi file se amta check to. Staff mayamdi ngahaktang orabasu canteen da chapo chawa thoi. Nungsitombi di adu sungamdre. Sokidra coffee puraga changlai aduga punsibada pirami. Nungsitombi chak lambana di lore adubu mathak thongbana haibanina wa haibasu ngamdre. File do losinaba angam tali uchina china losille punsibadi Nungsitombi na tawrido kanna yengsilaga lay. Sir, lore. Serum ladi yariko. 2 times check toromani sir. Punsiba kudang gari da yengi. Punga matarakadore staff singdo meeting hall da lao haiko. Phani sir. Ngaiko. Haibiu sir. Security do macha nare na suti lokre. Nangna pawdu hairamo staff singdu da. Aduga file singdu meeting hall da puruga thanamo. Aduga ngasigi gari gi pak nangna senagadabane. Thabak tattanaba Nungsitombi yes haibada tari. Yes sir. Chak lambanasu khonglo thangba thoktre Nungsitombi adubu masagi duty di ngakna tawri. Meeting hall da meeting tawringai matamni Nungsitombi anakpa cha hotel amada cha glass amata thakkena thoklai. Wana wabaga cha thakna ngaihak awa pothaba oina hotel phamliba maung nahaduga wari sanaraga leithoklure. Nungsitombi icham chamjabi nupi machani mana tawge khankiba thabakti tawdana tokte. Anam yamna kalli mabuk mapaw phai puklomde wa khara ngangalli. Masak khangnadaba mi amabusu khudakta hekta khangnaraga loinaba ngammi. Ibema na kari ming kawba. Ine Nungsitombi kawe. Oo, kari lamdaino. Thawaldagi ne ine. Ado ine aidi mogi canteen gi coffee se thakningde haute mamal na yami ba ine gi sa sina hena hawe nungti gi sidegi thakke ko. Hoi thao nungti gi la u ko. Hoi adudi ine ay amuk chatlage ine ga khangnaba se yamna nungaye. Office gi meeting sidi kaino moi tawe pongbudong no tawe yam hainade. Ado ine chatle ko. Nungsitombi su wahi karo do haram laga chatkre. Sa hotel tawriba nupidusu Nungsitombi bu matungdagi yenglaga solawi. Phanabu nungsirine wahine watane. Meeting loikibadi ngak ore punsibana gari park da lakpada Nungsitombi leramdabadu amuk thengnare. Masigi nupisi thabaktagi yamna laithokkanba nupine khangnidana ma. Gate ta changlakpada meeting loibagi gari tawdongnarakpadu Nungsitombi su thengnare. Hoi ma, aidi kamai tawne as droba samuni ki sap soidre jana idea. Nungsitombi masado ipa pakhana changlai. Lambi da punsiba lerambadu thengnare Nungsitombi pakhatpada kablakni I. Punsibana, come to my cabin. Punsiba saurapna gop chatkre Nungsitombi pakhatna tungde inarai. Cabin manungda changlakpada punsibana. Aina kari harame. Sir. Taningde. Thabaktagi asuk lamna laithokpa pama nangdi kudak sila resign tawba tare. Nungsitombi mittagi pi chentherai. Nate. Sir, please. Ai chak lamanbaduda cha thalubane. Hairamdre. Sorry sir. Resign di tawbiganu sir. Please. Nungsitombi mapi jadum taraga kappi. Punsiba Nungsitombi gi pidu urubadagi tawge khalamba haige khalamba wa khangan hanbadongna tawi adubu
utti uthokte. Yare, swaire kapakano. Noi nupi singhi hongnabi kapsin loksinabido. Ai yam hainade. Hayengdegi numit 10 matam pigani. Hairiba matam sida nangna thabak fajana tawraba. Adu oiragadi resign tawro. Natradi nasana khangna resign tawgadabane. Nungsitombi hikna kapna hairei. Okay sir. I best level de honajake. Ngaiko. Sida lere. Lising 10 nangi salary ne. Nungsitombi sel duda muna yengi aduga tapna lokhatli. Wakalda khalli. Nangbu phangnabagini ko. Aina ngasi misai tarabasu tahana wana khanglibase. Pabunggi anabada layengbada puthakibase kitang orabasu. Mengkhatpa ngamnaba ai misai tarabasu khonthi charabasu khangani. Pido teitok na sel do magi bag da haplaga stair da kumlai aduga gari park toriba mafam duda lai. Nungthilgi pung 3 makai tasilakle mamsilakadore Nungsitombi punsibagi kebil da changlai. Sir, ai yumda hanba yaradro. Punsibadi tung olaga lepaga file ama yengli. Yarani. Nungsitombi chak lamba heman kibana wantarai. Response amata pirakte haiduna punsiba mai onthorokpadadi Nungsitombi floor da taraga lerambadu thengnare. Punsiba Nungsitombi gi manakta chensillaga kongkhatli aduga mamaida pop tharaga kawi. Nungsi. Filter dagi ising glass ama lawraga Nungsitombi gi maida ising khi. Nungsi. Tabro. Mit pangu se. Kadawrage nangbo. Se, mit pangu. Cha. Punsiba Nungsitombi bu thangkalaga sofa da hipalli mitti pangdi Nungsitombi du punsiba na ising du pithai. Ising thakpa loibaga mit tapna pangthorai. Pi su zentherai. Pi do phat teithui aduga phuk agot ke tawbaga amuk haitharai. Aduda punsiba na ngai. Kadawra. Kasu tawdi sir. Ai tiluro yumda. Yani da sir. Jimbal gado khrak kange Nungsitombi. Chatlage tholakpada thongjil adwaida amuka makok pairaga lektharake tawi. Punsibana sensilaga Nungsitombi bu chingsilli aduga sofa da hifalli. Sir, ai chatlage thengle. Ai thinge ngako. Yani sir. It's my order. Punsiba secretary amada chana thaknaba order tawkhona phone tawki. Punsiba nungairaktre mana tawkhibadu ngasai Nungsitombi na chaklame haikibadu ningsinglai. Nungsitombi di mitu pangmu phawngamdre chokthabada ngehak leibaga secretary na chana thaknaba achata khara porai. Nungsi mit pangu se sikar chasilo. Yani de sir. Chao di chao. Upai leite lamcho lamlabanina Nungsitombi achapodo chasili. Office ki meeting dusu loina hanakre matamdo. Thank you sir. Lao ayum pawothange. Ay adum auto da hankrige sir. Waya nangangano. Lao di lao. Upai leite Nungsitombi punsibana thinbada yabataki. Sitki beldo fazilo. Nungsitombi beldo fajinnabu hotnai adubu haitre. Punsibana changsillaga beldo fajinbi. Punsibana manakta naksilakpaduda Nungsitombi masadu swai lawi. Thenglaktanaba haiduna napsillaga lei. Punsiba su beldo fajinba loiraga phat leithorokpada anido michanai wadi ngangnade ngahaktangdi. Gari start tawraga thorokle chaklam lubagi chokthabaga Nungsitombi gari thauba horakpadadi uitharaktuna tumthakre. Punsibana onthorokpada Nungsitombi na tumlaga lerambaduda ngahaktangdi gari thauri haiba kaubugummi masado. Aduga mamangda amuk yengbaga gari ama lakpadu thenge hek tawrui. Brake khangpha phai Nungsitombi urambadu mamit khangsinglai. Adudagi amuk gari thauba horakpaga hanagi changduda amuk uithakre. Minute 45 leiraga mela ground yore. Makeup thoktre adu fawba gari do khamlaga Nungsitombi bu hodoi.
Oi, tabro. Noi thongkal kaidano. Ha. Kaidano aina leirisa. Hawalo, nayum yore. Noi thongkal de haiba. Nungsitombi mamit singlai. Ha, sir, aswaidane. Sidagi dum changkrage. Ngamgadro chatpa. Ngamgani sir. Gari dagi kumlaga Nungsitombi chapthaduna yenglaga amuk hairami. Thank you sir. Changage. Nungsitombi na changkibadu punsibana yengaga lehawi. Nine, pabung khoi la abro. Hai, kaidore, law dona thongan dagi changla ade. Pabung ngasi lakane haibado yorok labro. Yore e. Nine, chak lore bro. Ai chak lamadu yadri sase. Nache na thongli bane. Mapagi manak tamna figa hongdabo makai changla e. Pabu, ai ngasi di tolo phange tu yengo lising tarani. Bag tagi sel do loktholaga mapadi yengali wadi ngang ngamdabanina Rajen nauriba macha atombina mapan thoktuna sel talabani khallubada kablai. Kai kapino pabu ai le risidi sidaidi imaga chechega su sel talani aisu talani nine sumagi luhongbagi isai sakpa chatpado adudagi sel khara panglaklani adudagi di migi sel singdokrani hanagi dumaina atum leidoini adu pabu ai chak amadu loreba chak hana khitang charake ko hoi haiduna kokto nomi Nungsitombi mapagi manaktagi thoklaklaga chakhumda changlai. Chiche chak loidribo loiragumbane. Kai hinjang thonglino mairen thonge. Wow, ahawbane imadi. Kaithel chakkibane. As chak lamba kansida figa dom ta hana hongtokluro chalo mai mikado ta thokluro. Hoi. Somdana punsiba thabak amagi office da chatluraga mayumda khara thengna halai. Pung tara tasilakle waithogolai adwaida sorok matai oirapna miyai chalaba nupi amana mathanda chatlambadu ure. Thenglabanina kirapsu tawi kirasu kina gari do khami. Imabu kadaida chakadabano. Nupido yengbada yamna wana su ui mapi marol su imot motli. Ibungo aigidi yum leite sangtak kumba mafam ama yenglibane ahingse yareknaba. Imagine haibada kanamta leitrabo. Leitre, kanamta leitre. Aidi arapa mafamdagine kasar ningolne. Aigi iporoibado aine miron batha ani surakpada gari chatkibadagi halakkitre. Sikrabra natraga hinglibra khangtre. Aduga isaduna sahi tara surak matamda isingda taaduna leikidre. Matam khara imaga pokminaba mamagida lerame. Macasingduna aibu leheningdabagi mataududa ai yumdudagi tholakpane. Adudagi ngasi phawba nongmagi daw oina migi thabak khara suraga pangleida leiribane. Nupidugi wado taraga punsiba meludagi pirang chintharaki. Ima, adudi aigi yumda punsi supa leirase imabu kari khalige. Ibungo, nang imabu hangoidabro. Hangoide ima, karigi hangoidoino. Lao, gari da kakhatpiro, nasagi yumda chatlase. Gari gi thongda hangdoktuna nupi adubu phamali seat cable dusu phajanbiraga gari do start tawi. Ibungo, isadi kari min kauba. Punsiba kawe ima. Kari lamdano nangi yumdi. Thawaldane imabu ngasigi chak chara abro. Sadri ising thaklaga khagle. Ima sidagidi aigi yumda nungaina leiradongni kemta khaluranu. Isaga thengnabase aigi leikidraba ichado aduna mama aibu luna tawbagum khalli thamoisi. Aina taibung semba mapuda nungti numit khudingi mitke pige iroinena khurumjabado ngasidi mahai yale. Matam chuppada mai pakpada oyuko. Imadi kari min kauge. Thambal sana kawe.
Wari sana lakpana yum yorokle. Garidu garage thongjilamlaga thambal sanagi khuttu shamduna punsiba thongjawduda thongdu thilli. Nungsibina thongdu hangtoi. Ahal ama yorokpaduda Nungsibina. Kanano ahal side? Punsiba khumlamdana thambal sanabu puraga imungda changlai. Changlakpaga mapaga mamaga koiko kawi. Ima, baba, ima, tabro, amta thokpiro. Punsibagi khonjel tabada mamaga mapagadu kadagi thoklai. Kaidore thengla ade. Haima, kanano nupisina. Baba, ima sigi kanamta leijadre. Akhoida leiresena aina lambida hauji thengnarakpadagi porakpane. Kasardaine ima se. Thambal sana iboyai hoidaisu naha khara oiri. Iboyaina. Ibe mana kari ming kauba. Thambal sana kauwe tada. Asumna thambal sana punsibagi yumda leire. Yumdugi thabak tawinaba mi leiramdabadu. Thambal sana na oina yumduda thabak tawraga leire. Nungsitombina punsibagi office da thabak tawrakpa tha ama hanjilakle. Lanchan basu Guwahati halakle. Punsibana Nungsitombida pikiba 10 days to complete oigadaba numit humnida ngaire. Haukiba numit 8 nida complaint amata leikide. Nungshitombisu section thabak tawki. Punsibagi cabindani. Punsibana lanchan balaklabasu haina kiba 10 days complete oina without any complete thabak tawrabadi salary su hakotkani plus thabak makha office asida tawba yagani. Sir, aigi best level da hotnajage. Punsiba wakalda khalli. Yeng taredana numit humnisida. Sise correction taro. Punsiba na piriba file do aduki matik yami. Nungsitombi file singdo puraga magi pampamda thami aduga correction tawba hawi. Correction tawringaida machegi call lai. Hello, Chiche. Nang laktoba kayang watlige. Ngasi pabunggi mapok numini khangli natro nangbo. Che, yada tawbane loidore. Mapada naraga sulaibanina mapok numita lining tawda kurumnaba sulangi. Nungshitombi chatningbana di loire. Adubo, file singdo losilamdrabadi amuk mi wataba tari khanduna prap tawi. Machinda sumrum soli. Masigi droba samuni se. Makhori se method adiba peni. Nonga madagi numit tawa fawa suktok lagada leiba. Masigi misibu karamba mahat chandan ga laina sarakmanu khangdeba. Machindo ngangba su lepte thabak su tawri punsibagi mityengdi Nungsibidani thamibase. Ngasima yunga na haninge haibadusu masege ponda wari sakibadusu tahore aduna punsiba marai tawrage haiduna chap yungna lepkre. Pung 3 tasilapagi adwaida uchinna sina thabak tu losilakle. Nungshitombi sor sang no hontoi. Si wardi nangani. Harau file singdo puraga lai punsibagi cabinda. Sir, loire. Oh. Nungshitombi file singdo piramlaga chatke tawi. Ngaiko, aina chatlo haikrabo. Kari. Ngasi sunang gari park to form do senaba tare. Staff sing chatpa lojrikai. Ngamloi haibadi ngamda Nungshitombi hoi hairaga lai machinda murum susoli. Ai suba droba samuni nangnadi ngamhalaroi. Pung 3 hanjelakle Nungshitombi gari parking scenery haujiksu. Nongsu khar khikpa horai Nungshitombi skaptu na makokupsili aduga gari side tawbudu scenery ngai matamsu phana thengjinki. Ningthamta naga naksilakpaga punsiba Nungsitombina nonglaktuda gari park sanarambadu ubada thamoida karigumba kharadi fauki. Masi nupise akhangdi kalline. Punsiba Nungsitombigi manak tamna changlai. Nangde hauji phaw chatribo. Sarna chatlo haraktabaduda nang chapa yarani. Hoi mai haramde Nungshitombi haifetang yenglamlaga get tamna thokre. Wa amata haramdana chatkibadu amuksu saungningi punsiba. Pung 3 helakpa adwaida yumda yorai Nungshitombi. Haima, nangdi nongga loina chotlaga laabra. Nungshitombi fifi kamlaga machinda murum soli aduga kada changki.
Droba Samunidunane thoolise numit chupa ama suktoklaga leba misibu karamba mino khangdeba Nungsi fi honglaga pabungi nakta lao ko Hoi che achotpa mapido hongto I aduga mapagi kada lai Pabo happy birthday Rajen nokfet tawi Pabo aise ngana lakke tawbaneba adudane Droba Samunido aduna thabak pisalaktana yadriba Rajen Droba Samunibu kanano haiduna ingita hanglai akhoi office ki boss to Nungsi tombi chak ising chaba lorba matungda phamungda changlai Nungsi nangna ngasai sauridubu karigino Chese akhoi boss to lirakpagi sono khara churi aduna thabakse khara waeba Khainu pakhanglo nupi phangdaba ariba haisine aina Kaidawreino mana thabakse aigonda da piriba ma aina sauroktanaba mammaido khutumsene ek sudatni khangdri ama Nungsi tombi makut o masawa toraga ngangi magi mataududa Sanatombi di nokpoda lore monduda khutumna dub launa basu sui Aiba Nungsiya kaidawroge mi monsidaga suriduba Chece monse Drubasane khalagane khutumsene suribane Haima nang sidiba che mapanda thayeng lusilao Hojikta noklamba Sanatombi sakpham khangan hanjanki nang yengluro ai tumhorake kaiginu che laoba Nungsi tombi sangsinduna macheda tiki hotli As Nusia tarokanomi yengune masingangche adune thuna lao Machin manau ani mapanda mangolda phamduna tha yengli che nangna nungai trido aisu khange ado tayemedagi hena phaba nangbu leimeri migumda khanbiba amadi soidina lakani isor lerisidi lairaba khoigisu nongmadi purnima soidina lakani yeche Sanatombi hikna kaplai Nungsi tombi machebu konsinbi Se che kapkanuba mana ehenba pamlaga chatkhrabasu mangondagi ehenba ama soidana lakani tasengna harabada magumba charon pama mise leide habisi utnaba isora maga chega punsi khongloisida thengna halibane ma kayam phatte se nangonda isorna khanganbane isori michang mi khai naidabane madugi khudam haibabu nanga maga thengna handrisine masina takpudi tayai mase nangidamakta matik chade hairine che taibang sema mapuda thajaba thamo soidana chichegisu Rajkumar ama lakini aigi chiche Rajkumari ki Nungsi tombi machebu nungsina themjili aduga amuk phagi tawrai noknaba che hayangwai nangsu aisu yum pangkhakanda thabaka loisinaraga phone nungtigi wari sanasiko angawbisidi ado che aidi nangna yum pankhraga kanaga lehongni khanbadune amuksu nungaite ibani se yum amatangda mo oiminarade nungaini ko thokti yengune he ado nungsia nangdi Rajesh to kamdore chiche aidi mabu marup amagumna khalle nungsibasu ngamde ma pamdabasu natte ado kaigino khangdeba ma se nungsibasu ngamdrise aina nungsidrabasu at least magi minungsidubudi respect to ko nungsia migi minungsidagi henba mumal yaba khudola mata leitabane je nungsiba nungsinaba haisibu karino nungsiba hairise thamoi anigi marine thamoidagi masa matomta tholakpa kanagi thawinsinsu yaudana tholakpa ihultubune nungsiba hairise nungsibana mibusu change tawonba ngammi afabadagi fattabada fattabadagi afabada mi hatpasu ngamhalli mathwai thapasu ngamhalli nungsiba haibase huni khakna khangna thakpa ngamhalliba thamoigi ihultubune masidi punsida supnatagi amakhaktani leirise ani sude aduga che nupana natraga nupina mayam ma koinari dubu kariginoba amakha oiraga
ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫